International Human Rights Association IHRA Manipur Chapter ki President Dr Mark T Haokip bu Manipur Police na fajinkhibagi mayokta Kuki shing na namna taba Kangpokpi amasung Churachandpur da ngasi khoishanaraba meeyam na khongjang chathakhrey loinana Biren ki khuttagi Kuki shingbu kallu amadi Manipur asi Biren ki shannapotla haina thaba placard kya paikhrey Churachandpur da police na khongjang chathaba miyoi sing tankhaina bohona bada tear gas cell kya kapkhrey Dr Mark T Haokip asi ngarang IPC 153 ki makhada Manipur Police na New Delhi dagi fakibani hairi Kangpokpi District ki Chingdai Khulenda mahaku saugatwa miyamna paksana dharna famkhre rally su chathakhrey Paugi likhun sing na Dr Mark T Haokip na handak Bishnupur District ki Moirangda leba Ebudhou Thangjing gi senglaba mandir leiriba Thangjing Ching asida Kuki shing na yelhongai dagi khundarakpa ahanba furup oigani haiba wafam ama thangkiba mari loinana Kangleipa kanbalu KKL na Churachandpur Police Station da mahaki mathakta complaint ama thangalakhraba matungda Dr Mark asi Section 153A gi makhada police na fabani haina paugi likhun amana hairi Section 153A asi Kanglup sing gi marakta dharma jat amadi lon ga mari leinana insinduna nungsi handanaba honabaga mari leinai Chingdai Khulenda khongjang loi sing na Dr Mark thadok-u ain gadai da chathakhrey Kuki shing gi achumba wayen pami amaga thong manaba haiba wafam gadai da chathakhrey Biren gi Kuki shingbu kallu amasung Manipur asi Biren gi shannapot amara haina thaba placard kya paikhi Kagyogi General Secretary Boypu Khongsai na hai Ihra Luchingba Dr Mark pu IPC 153A gi makhada phajinba yaba ngamloi Government asina santi amasung ing tapa fibam ngaktuna chatke harabadi mipum khudingmakpu aingi matung ina chap manana lawgadabani Government asina akaknaba kanglup amagi miyoi amabu attack tawduna hekta fajin pusinba haibasi laibak yamna thibani Haomee Federation amasung tabaki organization kharana Kuki shingbu chai thangba tawba makhoibu refugee ni foreigner ni haibana chingba wa kaya ngang sakpada government asin tumina laisili hariba organization sing asigi miyoi amata hauzik faba punba tawde Kagyogi General Secretary Boypu Khongsai na hai handak Dr Mark pu faba asina government asi fail oire takchabani mahakna makhata na hai Kuki meeyam asi hauzik paliba government asiga loinabada yamna ware Dr Mark pu condition amata yaudana thadokadabani karigumba thadoktraba tarabadi madugi afafatagi daita pumba government asina pugadabani